ngasi wari asi loi bafau tabiu inshallah kana baswaidana fangani wari idudi asini ai gilo hongo matamda aina asukki matik harawki maramdi Allah ta'ala na ingonda ai gi punsigi khongloi ai gi apamba dum bibiki ing tapi masak phazabi gyan tabi ai khoi ichil inaw anini aduga yamba annaduna atopa yum amada tongana leikiram aduga ai gi mana ai gi punna leminarami aduga baba leikidabana sahi ani sukre ai gi family da ai khoi mi ahum khaklerami ai ima amadi ai gi nupi ai gi ayama matam khudingmak ai gi nupi ga leminarami office sali office tagi phone tawi hal chal kaya mukhanglam ma yaudana angawba mukham oirami ayuk to office sat matamda imana quran padun leirami aduga numidang wairam office tagi yumda halakpa matamda imada salam toram laga ai gi nupi gi manakta changlam ai gi punsi ayuk numidang asumna lelammi ima gi manakta phambagi aingonda matam leiramde chak phawba ai gi kada ai gi nupi ga punna charami nongmadi imana aingonda hanglammi oi ai gi nungsirabi chanapa nangbu nongmatasu nangi imabu karamna leli haina hangudana tha kaya kaya hokre nangna ai gi nakta changlaktaba matam aduda aina momon noklammi aduga imada hairammi ima su khanglibaduni office ki thabuk yam chilli ai wari adunani matam aduda imana hairagi fare fare ima gi makhut adu ai gi kokta thamlaga Allah da hai e Allah ai gi chabu phattaba kaya dagi kanbiyu fare ima aduga ai gi ka da changlaklammi matam duda ima adu mahaki makhong adu nabadagi doctor de chatsi haina haining bazar adubu aina office ki thabuk sinbana ai ware ana haiba aduda imani ngond hairak pungam khitre aina ai gi ka da changba matamda ai gi nupina hairbi ngasi de ai pizza chaningi pizza am leibiru cho matamda aina gahari di yenglaga mangonda hai hojik thienge pung 10 tare hayeng lorisi matamda ai gi nupina momon nok laga haire adu kai dawramo chatlo pizza am lebiro ai chaningi aina fare fare hairaga ai gi ka dagi thoklaglammi matamda ima adu makhutna makhong adu pairaga noiram ima adu yamna waaba jatni adubu aina ignore tawraga bike adu start tawba horammi matamda imana lawraklammi kadaidano adu yamna thienglabasdan hangna chatliba dubo aina khami ima namau nupi makok sikba maramdagi chak chadre aduna ai magi damakta pizza lobada satpiru khige tawribani imana haragi fare fare lobira o aduga ai khong nabagi guli su khara leibiro aina hai hoi hoi lerake hairaga ai bazar chatlammi pizza gi dukan adu yorammi mi mayam ama leibadagi mikup khara ngairammi matamdu di imanaba ma thiengladuna aina gop sop tawrammi mikup khara gi matungda pizza adu loiraduna aina leiraga yumda halaklammi imana thong hangdokraklammi aina bike adu nakanamda thamlamlaga yumda sanglaklammi matam adu di imana hairagi bungo imagi guli leraklabra matamdu da aina kokta khut asi pairaga oho ima idi kawram ledana ai hajik leiruge hairam imana momon noklaga harake fare fare leiruran hayeng leirasi adudagi aina aigi kaada sanglammi aduga aigi nupina pizza charammi aina mobile da game sanaduna leirammi asumna numituma lelammi ima adu aduki matik wabajani adubu aina karimta khandana nunga ai thokna leiram asum tawduna aina imadagi yamna lapthokna leiramme tha amada anirak phawga suna imagi manakta changlamdi aita natana aigi iyamba dusu imaga thingnaramde masu lapna leiram asum tawduna lelammi matam khara leiraba matungda aina thabuk tawriba company aduna aibu transfer tawraklamme aigi yum amasu makhoina leiraga piraklamme gari amasu piraklam aina yumda halaklaga aigi nupida hairamme aigi nupi adusu aduki matik harawram matam aduda ima adu tamna sanglaklammi aduga haraklammi kari tawre aduki matik harawribadi aina hairame ima aigi company aduna aibu yum amasu pibiraklei aduga gari amasu pibiraklei numit mangani gi matungda mafam aduda chatlagani ima adu momon noklammi aduga haraklammi khare ibungo Allah na afabatu ohen bisanu imana aigi nupi gi maikaidi yenglaga haraklammi mau
nahakna imagi firol sing adu pek to sallo matam aduda aina hairame ima nahak yauro ye chatpada aiga namang nu pi khatanga chatkadoribani konna ima su kawrakke aina kawraktriba fawbadi iyambagi manakta leiramo matam duda imagi maithong adu maksallammi aduga hairaklammi fare fare bungo ima bu nayambagi yumda thinbiyo aina haiki fare ima hayeng magai thillagi numit adu ima adukki mati kapki amasung chak phawu chakide nongalaga yamba adugi manakta imaga punna chatlammi matam aduda yamba adu chak charam salam tawi jawab piraki aina yamba aduda hairammi tachau ngasidagi ima asi tachau gida leirigadabani yamba adu tuminna leikhirammi mikup khara wahi amma faw hairaklamde aduga thuna hairaki karigino nang warabro aina hai natte natte aigi company na aibu atopa mafum amada transfer tawre aduga gari ahanba masu nauna pirakle aduna maram oiraga ai mafum aduda satpa tare matam khargi matungda aina imabu soidana korkaniye yamba aduna imagi maikaidi yenglaga hairaklammi ho fare fare awaba singonda muk thamlamlo aduga nangna nungaina chatkhro taima aduna so hairaki karino nangi nupina senabu ngamdrabro aikhoi phawa chaboi chadboi tawduna leiringai kansida aina yamba aduda hairamme tachau nahak imagi damakta karimata tension logano aina tha khudingi paisa tharakani imana chiar da famlaga khuding mak asi yenglamme aduga momon noklaga haraklamme ichasa fare karigino aigi maramgi damak nakhoina innariba adugo fare asumna tawro aibu all as home amada thambiro aigi punsinabu kaya yamna sangna hingkhigedagene ai mafam aduda sidri fawu leizarage asumna hairaga imada hugalaga chatpa horaklammi adubu tanja aduda bihus oikhiduna leibakta haitheduna tarammi aikhoina yamna thuna imabu hospital da purammi doctor singna check up torammi adugu doctor sing aduna rai anirak suboina nakhoigi ima asi heart attack torpani yumda paresan kari kari leibano nakhoigi ima asina nakhoigi damukta tension kayam lawki aina mid asima khadi yang tharaga harame doctor sahab yumda karigumba kharabude dum haina badum lei ima adu gyan taraklammi adubu walon bangamlamde chak chaba thakpa amma fawo yaramde maron thoktaba amagumna taaduna dum leiramme aikhoina hospital amada puduna chatlammi adubu fabu kawba leite ai yamna warammi aduga yamba adusu aigi nakta leirammi mahaksu yamna warammi imagi matawadu uraga thamoi ase kairammi doctor sing aduna harammi nakhoigi ima asina yumda puro aduga magi khidmat fazana tawbiyo mahak kayam koina hingkhigedage haibadu allah khaktana khange aikhoi ima bu yumda puduna haraklammi adubu ima adu siba amagumna famungda taaduna leiramme karigumba amafosu chade kanagumba amada suwa haide nongmadi aigi imanaba amana aingonda hairamme mafam aduda buzruk ama leibani allah wala ama mangonda hangu mahakna hidak hairakpani khangde dua tawbibo oirasu phakhibasu yai aina buzruk adugi manakta chatlammi makoi angobana sangna horiba maithongda nurgi mangal tariba aingondi yenglaga mahakna hairaki lago ichanupa inaksita phamlo lao aina yamna nungaitana buzruk aduda hairame baba aigi ma adu asum tawduna maron thokhidre karigumba ama fosu chade karigumba ama fawsu thakte idak amma fawbuna su layeng bangamdre aikhoina achau doctor kaya mukta yenghalure adu fabu kawba leite buzruk aduna momon noklaga hairaki masidi amna pikba masla amani yamna araiba thabak amani aingonda wa amadi hayo nangi ima asibu kanana khayal tawbiri mahakki hidak kanana pizabi mahakki seba kanana tawri aina tapna haramme aigi nupina imagi seba tawri hidak pichari khuding mag yengsinbiri buzruk aduna masla khuding mag khanglammi buzruk aduna harage chalo kher leiruro adugi ising bottle amag leirabo ai ngaklammi ai chatle aduga kher leirure aduga ising bottle amasu leirklammi aduga aina buzruk aduda pirammi buzruk aduna kher amasung ising aduda karigumba khara solaga kamki aduga haragi nak chatlo aduga ahanba maktada nang imagi manakta fammo aduga hayo ima nak karimta waganu nacha leirisidi ngasidi nachana imagi damak
ꯈꯦꯔ ꯍꯧꯔꯒ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯅꯌꯥꯝꯕꯗ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯄꯤꯔꯒ ꯅꯣꯏꯒꯤ ꯏꯃꯥꯗꯨ ꯄꯤꯊꯛꯎ ꯑꯃꯁꯨꯡ ꯄꯤꯖꯧ ꯑꯗꯨꯒ ꯍꯌꯦꯡ ꯂꯥꯛꯂꯒ ꯁꯣꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯏꯃꯥ ꯇꯨꯝꯂꯝꯃꯤ ꯑꯩꯅ ꯇꯞꯅ ꯇꯞꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯏꯃꯥꯗ ꯇꯞꯅ ꯇꯞꯅ ꯀꯧꯔꯝꯃꯤ ꯏꯃꯥ ꯏꯃꯥ ꯃꯤꯠ ꯄꯥꯡꯉꯨ ꯑꯩꯅ ꯏꯃꯥꯒꯤ ꯃꯀꯣꯛꯇ ꯈꯨꯠ ꯑꯁꯤ ꯊꯝꯂꯒ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯑꯩꯅ ꯏꯃꯥꯕꯨ ꯍꯧꯒꯠꯍꯜꯂꯝꯃꯤ ꯑꯩꯅ ꯏꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯀꯔꯤꯁꯨ ꯋꯥꯁꯟꯒꯅꯨ ꯅꯆꯥꯁꯤꯡ ꯂꯩꯔꯤꯕꯁꯤꯗꯤ ꯉꯁꯤꯗꯤ ꯑꯩꯅ ꯏꯃꯥꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯦꯔ ꯍꯧꯔꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯏꯈꯨꯠꯁꯤꯅ ꯏꯃꯥꯕꯨ ꯈꯦꯔ ꯄꯤꯖꯒꯅꯤ ꯑꯩꯅ ꯑꯗꯨꯒ ꯇꯥꯆꯧꯁꯨ ꯃꯈꯨꯠꯃꯛꯅ ꯏꯃꯥꯕꯨ ꯏꯁꯤꯡ ꯄꯤꯊꯛꯀꯅꯤꯌꯦ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯥꯆꯧ ꯑꯃꯁꯨꯡ ꯑꯩꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯗꯕꯅꯤ ꯏꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯗꯕꯅꯤ ꯑꯉꯛꯄꯗꯤ ꯑꯁꯤꯅꯤ ꯃꯍꯧꯁꯥ ꯏꯟꯀꯥꯔ ꯇꯧꯕ ꯑꯗꯨꯝꯅ ꯉꯁꯤꯗꯤ ꯇꯧꯔꯛꯇ꯭ꯔꯦ ꯈꯦꯔ ꯄ꯭ꯂꯦꯠ ꯑꯃ ꯆꯥꯈ꯭ꯔꯦ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯇꯥꯆꯧꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯒ꯭ꯂꯥꯁꯇ ꯏꯁꯤꯡ ꯍꯩꯔꯒ ꯏꯃꯥꯗ ꯄꯤꯊꯛꯂꯝꯃꯤ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯈꯦꯔ ꯄꯤꯔꯛꯈꯤꯒꯦ ꯏꯃꯥꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯄ꯭ꯂꯦꯠ ꯑꯃꯁꯨ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯁꯨ ꯏꯃꯥꯅ ꯆꯥꯈꯤꯔꯝꯃꯤ ꯏꯃꯥꯅ ꯆꯥꯔꯛ ꯊꯛꯂꯛꯄ ꯑꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕꯒꯨꯝ ꯇꯧꯔꯝꯃꯤ ꯏꯃꯥꯅ ꯃꯈꯨꯠ ꯑꯗꯨ ꯂꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨ ꯑꯩꯒꯤ ꯀꯣꯛꯇ ꯊꯝꯂꯛꯂꯝꯃꯤ ꯑꯩꯅ ꯈꯜꯂꯛꯂꯝꯃꯤ ꯑꯣ ꯕꯨꯖ꯭ꯔꯨꯛ ꯑꯗꯨꯗꯤ ꯑꯐꯥꯎꯕꯅꯤꯗꯅ ꯗꯣꯛꯇꯔ ꯑꯐꯥꯎꯕ ꯀꯌꯥꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯈꯔꯅ ꯏꯃꯥꯕꯨ ꯑꯁꯨꯝꯅ ꯑꯣꯏꯍꯟꯕꯤꯔꯤ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯒ ꯕꯨꯖ꯭ꯔꯨꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯕꯨꯖ꯭ꯔꯨꯛ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯏꯊꯣꯡꯕꯨ ꯎꯔꯒ ꯃꯍꯥꯛꯅ ꯈꯪꯈꯤꯔꯝꯃꯤ ꯑꯩꯅ ꯕꯨꯖ꯭ꯔꯨꯛ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯕꯥꯕꯥ ꯉꯁꯤꯁꯨ ꯑꯩ ꯈꯦꯔ ꯄꯨꯔꯛꯂꯤ ꯉꯁꯤꯁꯨ ꯈꯦꯔ ꯑꯃꯁꯨꯡ ꯏꯁꯤꯡ ꯕꯣꯇꯜ ꯑꯁꯤꯗ ꯁꯣꯟꯕꯤꯌꯨ ꯉꯔꯥꯡ ꯕꯥꯕꯥꯅ ꯁꯣꯟꯈꯤꯕ ꯈꯦꯔ ꯑꯃꯁꯨꯡ ꯏꯁꯤꯡ ꯑꯗꯨ ꯏꯃꯥꯅ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯏ ꯕꯨꯖ꯭ꯔꯨꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯅꯪꯒꯤ ꯏꯃꯥꯕꯨ ꯅꯈꯨꯠꯃꯛꯅ ꯄꯤꯖꯈꯤꯕ꯭ꯔꯥ ꯑꯩꯅ ꯍꯥꯏ ꯍꯣꯏ ꯑꯩꯒꯤ ꯈꯨꯠꯃꯛꯅ ꯄꯤꯖꯈꯤ ꯕꯨꯖ꯭ꯔꯨꯛ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯑꯩꯒꯤ ꯂꯦꯡꯕꯥꯟꯗ ꯊꯝꯂꯛꯏ ꯑꯗꯨꯒ ꯅꯤꯡꯁꯥ ꯁꯥꯡꯅ ꯍꯣꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯏꯆꯥꯅꯨꯄꯥ ꯑꯁꯦꯡꯕ ꯍꯥꯏꯌꯨꯔꯥ ꯑꯩꯅ ꯏꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯑꯃꯁꯨ ꯁꯣꯟꯈꯤꯗꯦ ꯑꯗꯨꯒ ꯈꯦꯔ ꯑꯗꯨꯗꯁꯨ ꯀꯔꯤ ꯑꯃ ꯐꯥꯎꯕ ꯁꯣꯟꯈꯤꯗꯦ ꯏꯆꯥꯅꯨꯄꯥ ꯅꯍꯥꯛꯅ ꯍꯥꯏꯈꯤ ꯅꯪꯒꯤ ꯏꯃꯥ ꯃꯁꯥ ꯀꯟꯅ ꯉꯝꯗꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯪꯒꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯏ ꯍꯥꯏꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯪꯈ꯭ꯔꯦ ꯃꯃꯥ ꯈꯨꯗꯤꯡꯃꯛꯅ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯈꯛ ꯄꯥꯝꯃꯤ ꯌꯦꯡꯉꯨ ꯏꯆꯥꯅꯨꯄꯥ ꯃꯃꯥꯗ ꯃꯆꯥꯁꯤꯡꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯑꯗꯨꯅ ꯃꯃꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯄꯦꯟꯖꯔꯤꯕꯅꯤ ꯃꯃꯥ ꯈꯨꯗꯤꯡꯃꯛ ꯃꯈꯜ ꯀꯌꯥꯒꯤ ꯑꯅꯥꯕ ꯑꯣꯏꯔꯕꯁꯨ ꯑꯋꯥꯕ ꯀꯌా ꯂꯩꯔꯕꯁꯨ ꯃꯆꯥꯁꯤꯡꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯈꯛꯅ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛ ꯀꯣꯛꯍꯜꯂꯤ ꯌꯦꯡꯉꯨ ꯏꯆꯥꯅꯨꯄꯥ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯍꯥꯟꯅ ꯅꯪꯒꯤ ꯏꯃꯥꯕꯨ ꯆꯥꯛ ꯄꯤꯖꯔꯝꯂꯕ ꯅꯠꯇ꯭ꯔꯒ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯂꯕ ꯍꯤꯗꯥꯛ ꯄꯤꯖꯕꯤꯔꯝꯂꯕꯗꯤ ꯅꯥꯔꯝꯗꯕꯁꯨ ꯌꯥꯏ ꯏꯆꯥꯅꯨꯄꯥ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯉꯨꯔꯥ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯕꯨ ꯅꯪꯒꯤ ꯏꯃꯥ ꯑꯁꯤꯅ ꯌꯥꯝꯅ ꯋꯥꯍꯜꯂꯕ꯭ꯔꯅꯤ ꯕꯨꯖ꯭ꯔꯨꯛ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯆꯦꯟꯊꯔꯛꯂꯝꯃꯤ ꯑꯩꯅ ꯑꯩꯒꯤꯁꯨ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯁꯤ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯁꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯃꯥ ꯏꯄꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ